Pausi de jumpam uiba mar uiba pau khara update taujere. Manipur State Commission for Women ki say na represing pause sing utorpa si laibak thibani nupi khunai. Manipur State Commission for Women ki say na represing pause sing the sala sanda utorpa si Manipur miyam ki mapung oina nupi khunai ki khwaida ki laibak thibani aina. All Manipur Women's Social Reformation and Development Samas ki zerol aman aire. Serol na hai lam damasi ki nupi sing na kaurang na ngaijarak ba ngasi dimang phang na pa Manipur State Commission for Women la pa lam damasi ge nabi wa sing na yamna harau jakhi pani nabi sing dagi oi ba wofong ka mari na ba wathok sing mafam batam chana wa khai purak lagani khan na yamna sauthok sana la ki bane ado puna maksi ki tayu na bada andak ta Manipur State Commission for Women ki manungi oi ba saya na wofom sing Manipur pause sing ta phangtor pa ba se Manipur miyam ki mapung oiba nupi sing khwaiti ki lepak thibani aina lawe makata na asikum laba sarang na ba chay na bo wafum sing thokan tanaba Manipur lengang na sinbi na ba apel tawraduna atoba matam dasu Manipur lengang na Manipur State Commission for Women ki tang tawa chairperson ama lain beduna nupi sing ki mara chetpa Women Commission ama oina na pahona biyo makata na asikum ba lepak thiba wafum asi Manipur State Commission for Women da thok tanaba su Manipur lengang na atoba matam da hona binaba apel tawrakle Atoba matam da Manipur State Commission for Women ki matik chapi chairperson abtuna hana gumna sakdi leiba mara chetpa Women Commission oina na ba Manipur lengak na sinbi na ba apel tawrakle atoba pau amadana board council amadi CBSE ki makada exam pangthok liba amadi pangthokadaba singgi lengak na SOP sembi gadabani desam board council amadi CBSE ki makada exam pangthok liba amadi pangthokadaba singgi damak Lengang de SOP am sem ka dafani ana desam ki mai kai di phong dorakle desam ki mai loisang kwa ke del pang thok pa paw gi mi phom amada desam ge secretary general maheng bam sombor duang na hai Manipur State asida hau ke ban met khani asida covid ge thar web lak tu na positivity rate ase ka hena wanglak diba asida ge ai khoi mi phum ku dimak section da laiba mathok tare ngarang khak tu da pune state asida mioi samanga humputra ni pan positive poidana positivity rate tarama pan dasbek ahum pairak lib asi tarai na lafum thokti ana desam na lawe lairiba pibam as the board amri council exam conduct tawgada school sing class 10 11 12 ki pre board amri pre council pang thokli basi section hawdra gade pagdang na positive orak na ba maram orakane ariba class sing asida damliba mairoi amba vaccine kaptre bane ngasi desam school kara da satuna yeng bada SOP ningthi na ngak tun exam pang thoklaga zo chahi dara ga manga dagi tara ga ni fan phabugi manung da lairiba Mairui urban vaccine kapagi sangdi adam nemba thengnaragi aige mangnai India ki wena tha asigi ahumdagi sahi tara mangadagi tara kani fan phawagi vaccination autokre loinana state asigi su namit asimakta da janems hospital da semester yawba state asigi wena so hawdokhrabasu aujuk phawagi wariba vaccine kapagi thabaga se tabbi hana desamna lawe maramdi desamna fangba source ki matungina kumja lisingani koni toida sahi tara mangadagi tara kani fan phawagi mioi chambaga marfu drama pan na khre aiba kangbagam le Masih ayam bana mahirui oigani ana desam la lawe Manipur University ki makha daiba college sing ki wena su February chachat amadi ki hawkadoriba first third amadi fifth semester ki exam sing su online mo ta pang thokadabani han lai khrabane marmasna state as the orakliba covid ki film ase laksin na amadi mahirui sing asigi su sabsaba SOP ama sem kadabani han mak na makha na phong toke district hospital thawal awat panathalle ifsa thawal branch District Hospital Thawal da analing palak wasin kutong chada ba kaya mayok nare ay bagi wakat kaya lakpa amade District Hospital asi sup natagi first aid pipam amade pasan sing atop hospital da refer taw na bagi lambi takvi na bakak leiba oina udarak ba asi da ifsa Thawal Branch ki president na losing bakang bu amana hospital ki medical superintendent ga paminadu na hospital asige awar ba amade kutong chada ba kaya ki matang da khanamina kare Hospital asida manpower amadi equipment kaya wat pana kutong sa dapat kaya mayok nari high international peace and social development ifsa Thawal Branch ke sarol amana phong torakle Dr. ki sanction post sama kasup na mga laibada Dr. kunha mga laite aduka lairiba Dr. humputra ki manungda Dr. Mari amade ato pada utilize taw kibana hospital asida sumna tagi Dr. Mari khak laire nursing sister ki sanction post nifal laibada sumna tagi nursing sister Mari khak laire aduka Nursing sister Mari aman atopa health center sing utilize tawduna laire adoga staff nurse ki sanction post jang khani toy lepede staff nurse kunthra mathoi khakna hospital da laire adoga tara magana atopa health center sing da utilize tawduna laire aduna afun ban nurse hum phogi marang ta nurse kunthra maga khakna district hospital asida mathau tawre
taraga mapan atop health center singda utilize tawdun leiri aduga nurse taru ki post na hangdana leiri aire atop editorial gi kalam madana senja thumja tawdaba lengak ohense lakadoriba taraga nithui suba manipur gi assembly gi mikhal pang thokadaba matam nongma nongmage naksilakpaga loidan tabada nungaitaba pauso lepalaitana tanarapagum tawre aiba yai mikhal asigi model code of conduct sanakraba matungda mire poiriba sing amade mayep ki matung inba mikhal da mai fangna hona raiba miyoksina makoi gi mirep singna chamna leijaba manipur gi AC humfu gi miyam da maram chaba chadaba thidana amade yengdana mikhal da mai fangna bri haiduna masana yaujariba political party ki thak antana pathabak tawba kya yauragli aibada langada ba mande maram de mirep oriba mahna miyoibagi awa anada mateng pangba amadi mimana draba nama soiraba singda piba potlum amuk hanal lokthokpagi polam abu hanal lokthokpagi pau ta darli ba simakte yamna mathong hokdaba thau oina miyamna khanarapa dabane makhoi na miyu begi mateng pangliba du mamal lauraga pangbu oina thokrapadi mateng pangliba adugi ona tainaba da oina thoktuna mina sa ulakpagi mongda lakpaga manrakpa dabane maramdi handak taraga ni thuisuba manipur assembly gi mikhil da mari lainana state asigi tambak ki kendra kharada lairabai muk amadi soinaraba mimana drapa mi kharada mikhil da mirip oiriba sin chak thona ba kya samade satpangam da bagi hills year pi rubber amuk hanna lakthokpagi pau tanarapugum tawriba se manipur gi miyam loina tanarap agani khalle mikhal asida mirip oiriba sin masagi kana ba fangrabade migi mateng pang bahuna de aiba wakhal selbi sing aduna karigamba mikhal da mai faktun miyam gi mit oikraba mikhal da mai faktun miyam gi mit oikraba matung da miyam gi damak mana kya jamna puksil chauna kathok pagal loina miyam gi thabak tawra kadagi haipa wang kya lamda masigi miyam da hangdarak da baki achoba maram am oiroi haningai leite makhoi sing aduna mikhal thengnargi gi matam haibadi mikhal da mai pakpa paktaba khangragi gi matam da makhoi makhoina tawthorakpa laibak masa ta da baki ado mikhal loidingai dagi khangdarpa kya sing aduna maram oraga anemba thaki politics tawbagi asoba mami taba hore aibada langada bamande asigumba miyoibagi ponsi gi mamal khangdaba kya na andake taraga nithoi suba manipur gi assembly gi mikhal da mire poiriba sing asina karigumba soibada gi mikhal da mai pakdana state asigi miyamna khanaraga mathong hoktaba Mioi singi kendra gi miyam na silauba chungkatra khalle maramdi masagi da khanba miyam gi khandaba mioi sing aduna lengak pada yaurakpa tarabade state asigi ina achauba mangjaba oirakpa tabane amaromda mikhal asda mirip oiriba sing punabak lakadoriba manipur gi taraga nithoi chuba lengak asida yauge khallabadi aujik tagi auna mijang mekhai naidaba mi khudimak mahnaba miyeng yengba ngambagi thamoi chenba chungani khalle adaba handak pangthokadrba mikhal asda mirip oiriba sing kharana matam sangna sel jam tha da tuna chating tawba thengnari ba si urubada senja thumja tawdaba manipur gi taraga ni tu chu state ki lenga oikada ba mande maji ai hai tuna mathang ki lenga asi afaba lenga oiroi aibadi nate tawbada ba mikhal asida oiriba mo asi urubada thajaba ngamdaba ki mong lamdam asige miyamna khannaramgada ba sing adu phongdok padani marabaduna mathang ki lenga ta manipur senja thumja leitaba lenga ohense makhatarak ba atopa pau amadana aikhoi section dabadagi covid ki khayat ta tagadore Yam COVID ki laina lachat asi section bok wat padagi COVID ki asi bagi khata taga dawre aikhoi gi more pawmina phangtor pada COVID-19 laitre aina khanaduna aikhoi kodengmak badam khara di kauthok tuna kom thoklure aibo wafom asi aiman ba thokloi ado matam khara nem thoro abagi tungdanga sidi amuk manipur ge mafom kya noma gangdana ising isagum of record balancing amadi COVID post weba sang amadi misi bagi sang hengalakli aina TV channel singda amadi pause kya da damit khudingi oba amadi ta fangle Matang asida funding liver war from the Technopol District Administration amade Technopol Police SP gi miyak makata lifeline amwariba more lambiginas asida mathau tawriba police person singna police check post ta imphal gi more passenger service tawriba gari driver singda amade passenger singda check tawduna face mask ublivra natragana up driver ana check tawduna face mask uptaba using face mask yanthok tuna laina asida gi ngak thongna ba section tharong kana sadhari adubo Passenger amadi driver sin number hek jawrokpa ka section bagi mahuta face mask lokthok tuna section dabgi mau over phangle section lokta bana ekoi kudima covid ki asi bagi khata tagani aiba hek hek kaukthok bagum tawe nauna mioi chamri chona bari positive boire active case lesing ahum behen khre manipur da hauki bapung kunmari asigi manungda sample lising ani chani contract test tawbada mioi chamri chona bari positive boiba thengna tuna positivity rate 35.1 ama yauduna
State asigi apunba active case listing ahum chamba kontraga mapan yaukre aina COVID-19 common control room da thatorakpa cherol amada khangalakle. Cherol asigi matung ina nauda positive oipa thengnakraba chingadu Impal East gi marfudra humdoi. Impal West gi chamba kontraga nipan thawal dagi taramanga Bisnupur dagi taramanga Kaksing dagi taraga taret. Kangbokpi dagi umpugo humdoi Zeribam dagi manga ukrul dagi amma Tamenglong dagi ani. Teknopol dagi amma Senapati dagi mari Chantil dagi nipan Susanpur dagi kuntra ambadi Central Armed Police Force ki person taraga de thoine. Makoi ganak na rambasing khongul liba amadi makoi ki laipam sing containment area oina lakthop ki thabak paikat ba hukre. Nauna positive oiki basing asi tharaga hojik pawda positive oiki ba pun pamising. Lagar malising kun gamapan saruk umpuga matho yaukre. Auki papung kon mari asigi manung da COVID positive oiba mioi ahum lai kitabaga loidana laijara si positive oidun lai kitaba missing lising ani kone thoi yaukre. Nauna lai kitrapa sing adu Impal East dagi top awang laikai dagi masagi sahi yang kai mangarom sorabana pa amane. Magtha asigi kun mathoi da COVID positive oiba thengna duna Janims Hospital lai kana duna lai rakhibane. Mag hana dagi diabetes ki anaba laibada natana COVID vaccine ki anba dose kaw khibada dak nairba mioi ne. Atopa mioi atuna Sandan district ki Komla Thabi dagi masagi sahi umputra daruk soraba nopa amane. Magtha asigi kuni thoi da COVID positive oiba thengna khibaga loinana heart fail oiba dagi lai khidabane. Mioi se hana dagi heart ki anaba laibada natana COVID vaccine ki anba dose tamak kaw khiba mioi ne. Atopa mioi atuna Impal West district ki marung chana leiba Kakhulong bazar dagi masagi sahi ifuga dipan rom sorabi nopi amane. Magtha asigi kun mathoi da COVID positive oiba thengna duna Rems Hospital lai kana duna lai khidabane. Thasi kun mathoi da COVID positive oiba thengna duna Rems Hospital lai kana duna lai rakhibane. Mag hana dagi liver ki anaba leiba amadi hypertension ki anaba leiba mioi ni loidana COVID vaccine ki dose ama fawa kaw khidriba mioi ni aire. Nagalamarom da miyam gi rally road show gi atingba January 13 bawa sangdokre. House campaign chatbada mioi tara fawa loinaba yahanre. Election Commission of India na leba kasida oiriba COVID license ki phibam yekla laka doriba. Mikhala siga marik dainan physical rally road show na singpa pangthokbada athengba thamlaki bado. January 13 thoi bawa sangdokre jumthong changdra port khombada mioi banga tagi henda chatpa yaramdaba atudi mioi tara dehenga langre. Commission asigi Joint Director Media da kudik piduna thatorakpa Cherola mana aire. Ngasi Election Commission da Secretary Ministry of Health and Family Welfare ga review meeting pangthoke. Masiga loida na makata na Mikal pangthokadrba State Secretary Singh, Chief Electoral Officer Singh amasung Health Secretary Singh ga mifam pangthoke. Chief Electoral Officer Sil Sandra na Election Commissioner Singh Anop Sandra Pandey ga loida na Mikal pangthokadriba State Singh asigi COVID ki fibam vaccine ki Commission State Singh asigi vaccination status amasung masiga marik leina patabak thoram sing jangchin na action plan sing chu review tauke. Input sing amasung ground report sing kupna nainaraba matungda ahan batangka ki mirep January kuntarita amasung anichuba PS ki January 13 da mirep singge ming finalize tawdoriba asigi yanglaka campaign ki matam sunai dake. Bibam sing asig kupna nainaraba matungda January 13 pawba road show concert cycle bike natragana gari rally ni singba pangthokba makhatana athing bathamkre. Ahan phase ki mirep sing ki ming January 13 pawba ki manungda lakthokadabana. Commission ki maikiri ki political party sinatragna mirep oiriba sing ki bifam asi akagna ahangba mafamda mi chamang natragana lampa kadugi capacity ki chada yankai natragana state disaster management authority na lepak pamising adugi matung ida January 9 dagi February 9 phawa chathabayan ke anisaba phase ki mirep sing ki ming asi January 13 phawa da lakthokadabana hariba phase asida mirep oigadoriba sing natragana Makogi mari leida pa political parties na February amadagi taragani thoi pa physical meeting pangthokpai hankre. Commission na hanadagi yumjum da chatuna changdura vote khombada mi mangadagi hena chalhan daba adom yoi tara chatpai hankre. Makatarak pa atopa pau amadana INC ki mirep nifu ki ming lao thokre BJP ki lekhai tadre Sub Minister Birenga Congress ki Pangaijan Sarchandra ka lamba tawnagadore. Tangkagani thona pangthokadaba taragani thoi suba Manipur Legislative Assembly ki mikhalda Indian National INC ki ticket da mirep oigadaba Assembly constituency nifu ki maming mathasing law thokre. Adumainabak Bharatiya Janata Party BJP ki oinadi parliamentary report ki mifam famdriba maramna ticket law thorpa leitre.
अहानब तंगकी ANC की मिरेप ओइननबगिदमक टिकेट पीरबसिंगदा veteran politician Okram Joy Langthabalda मिरेप ओइरगने Chief Minister Nongthaktagi Berenga hangang assembly constituency da lambat taunanabagidamak Congress na Pangaijam Sarsandrada ticket pikre AICC na ngasi midang waram thokiba cherol amagi matungina Congress na Sydney Fuda mirep oigadabasingi manung da sumna tagi nupi ahum khakta ticket pire makoi ahum adudi hana minister orambe Kumari akui jam mira paina pasoi assembly constituency da amasung oinam assembly constituency da mirep oigadoriba Tokzom ithoibi amasung haitu assembly constituency ki lamtin thak aukibni haire Mamangi Mikhal da Taukibagum ex Minister Okram Ibobi Thawal Assembly Constituency da Mire Poiner Batiket Pire Adugam Haki Masanupa Surja Kumar Okram Kangabok Assembly Constituency da Congress ki Mire Poiner Batiket Pire Han Batanga ki Mire Lauthok Bada Congress ki Emre Nipan Ticket Pire Makoya Dudi Kundrakum Toksom Lokesor Number Assembly Constituency da MPCC ki President Suhariba Namairakum Loken Wangkem Assembly Constituency da Kaisam Megasandra Wabugai Assembly Constituency da MD Fazurahim Sugnu Assembly Constituency da Mangarak Mai Paklakraba Kanguzam Branjet Nungba Assembly Constituency da Kaikangam Saigut Assembly Constituency da TN Hawkip Mamso Ukrul ASC Alfred Karangam de Haire Tongju Assembly Constituency da Works Minister Tongam Beswajit Kalamba Tauna da Bagidaba Congress da Hauzik Usekon Nongpok Zila Parisat ke member Oirba Seram Nekenda tiket pire Amarum da BJP ki mirip sing laptop na pangarap Manipur State Unit ki President Esada Amsung Works Minister TS Biswajit Delhi da thongkraba tungda ngasi ayuk Chief Minister Nongthaktagi Biren Delhi da thongkre Atupa po ngasi numidang athengba phawbadadi party ki ticket pigidaba parliamentary board ki mifam kauba leitre Thajaba yapa mafamdagi fangba pauna hai Imphal dagi BJP Manipur State Unit ki President Esada Chief Minister Nongthaktagi Biren also Works Minister TS Biswajit Delhi da council level sigi maru eba maram mere poigada besing ki list adu makoi masal yana ka amamu khatamab nominate tawraklaba wa khana nana bagida maktane intending candidate ani natragana ahongi madakta state election committee na nominate tawrakhiba adu da jumpham warga ticket pi pai garoi da maramna BJP manung da leiriba chaina basu ko khana na ba masum makoi masal tharum tawna basu hantana da makoi da oina yana ba amaki makhata mere pothok na pathauda sinari Makoy na yanara ka thagalakpa natragana yanadana thagalakpa report amsung maming bathasing adu hanana BJP ki central leaders ina kyarak anda survey tawraga mai pakani aina pegalakpa report sing adu chanarabra yengkane karigama badu da chanaba yawbasing di apan balaitana ticket lakhokpa da yawrakane chanadaba makai di no one ni son tharaga ticket lakhokpa yai aina paw asina makhatana aire Indian National Congress ki merep nifu ki maming one contract bam TS Lokesor do hangang P Sarsandra for Ketrikau MD Amansa 5 Thongju Siram Neken 6 Kairau Thongram Tony 7 Andro Kenning Themzau 8 Lamlai Asuibam Deven 10 Urifok Nuglepam Mahananda 13 Singjamai I Hemosandra 17 Lamsang Elmani Babu 18 Konthaujam Laisram Nando 19 Pasoi Ekem Birabai 20 Langthawal Okram Joy 21 Nauria Esmalokton 22 Wangoi Salam Joy 23 Mai Infal Dr. Ratan Kumar 24 Nambol and Loken 25 Wainam TS Itoibi 29 Kumbi Dr. Romesh 30 Lilong Said Anwar 31 Thawal Okram Ivobi 32 Wangkem Kep Magasandra 33 Airok M. Okendro 34 Wangjing Tenta M. Hemanta 35 Kangabok Surja Kumar Okram 36 Wabagai MD Fazurahim 37 Kaksing KSS Kennedy 38 Yanglap Dr. S. 10 39 Sugnu Kanguzam Ranchet 43 Fongyar Bigdar Kaising 44 Ukrul Alfred Karngam 45 Singai Sort Vazom 36 Cycle Lenkim Hauke 47 Karung Didi Thaiser 51 Saitu Lamtin Thang Hauke 52 Tambai ZN Komitweng 54 Nungba Gaikangam 57 Haglep Manga Bafek Baifai 59 Saikot TN Hauke 60 Singhat 1 Kan Kaimblo Nagalamrom da Hanagi MLA White Susandra BJP da Jahon Baba Jaring da Pafong Duktuna Kongjang Sangsin Kre Kaksing ACG Hanagi MLA Yankom Susandra Bo BJP na Lausin Bajaring de Party ke ticket pi bayaroi Aiduna Sora Mayalai Kai
47/31 amadi Kaksing Wairi 1 ki BJP workers na khongjang jangsinkhre sora mayeli kai da chathaki bu khongjang aduga marit inena Nazid Khan kauba Mioi aman ai Prime Minister Narendra Modi amadi Union Home Minister Amit Jana party ki losing basingda khangalamdana Mioi amata loksin bhi yaroi haina phongdoki basu laikhrabani asida sunatna party asina corruption asing bu thanda phonari kai jereka sida Kaksing BJP da hanagi MLA bu yaholak pa yaroi Karigumba hanagi MLA asida losing basina ticket piraklabadi makhoi BJP da yawbagi whandok leite makbu Kaksing BJP mandal da jahon basu yaroi Amrom da Kaksing Wairi Ward number 1 da chathaki khongjang adu da sarukya kiba nawrem Mahesh kauba aman hai Kaksing AC ki hanagi MLA su MLA bu BJP Manipur Pradesh na taramno uktu da BJP da yawon kiba laibak thibane hanagi MLA asina BJP ticket mahaki pocket da yawre ana Kaksing gi miyam da viral oina sandokli ba thongching asijo laibak thibane state mari center da leiba party ki losing basina hanagi MLA asida ticket pina da hona bigano Amromda Wai Surchandrabu BJP da pusilaktuna Kaksing East Milip oina bas silakliba thongba BJP Kaksing mandal gi juba morsana janing taba phongdoragle BJP Kaksing ki office da pahmi sing unaba amada BJP juba morsa Kaksing gi member SI Sadananda na hai INC da tam oblak mai pak tun mute oiram laba Mioi asiba make amot pake asid INC na ticket pi badi laira da ticket tanan form phawa piraktraba Mioi asiba matau karamna BJP na lawsilibano Thawang se yamna ikai ningai ni BJP ki yamna fajaraba ideology ba modhanarba asikba yamna amotpa Mioi ba pusilakpa si thamoi chongna nungaite Masanupa na mafa utumna thomlaga hatkre Impal East District ki manung chanba andro police station na kon bajar pok jangam dabi mathak sagol lo lampakta Masanupa na afukpa mapa utumna thomlaga hatkre Fresh na fangba pawgi matung ina thawdoga si ngarang nongthil pung ahum makarum tabada thokibane Laikidraba mapa dogi maming kulakpam Zakir sahini fuganipan apokpa laikidraba maneruden kawi zarpok sangam dabi matak lekai dagine apokpa harkiba pasarupa adu sahina uriba ngangne Pausin makatan hai laikidraba Zakir magi mung manung ki Mioi singa toina khana sainaba tawi ngaranga yuksu Zakir na pasanupa adu bujumda laiba yaroi aibaga loina thang ama farga koithan tanaba laikai miyam unhauki haire Tungte karang nung tilgi pungpam adu da Zakir amati mahaki masanupa adu amu hana khanarak Zakir na masanupa adu po tanarak boda lambi rom da chanthorake lambi da koila lon bagi mai thab da sinaba utupama khulaga mahak po tanarak liba mapagi makokta thomba da sokpa da Zakir laikanaba gamtan laikidabani aire imung monok na complaint amata tarokpa leitraga chupaw adu phangba da police na su photo case ama lokalaga asi baksang adu postmortem tawkre tungda haksang adu imung monok ki Mioi singna senakre aire Myanmar na Aung San Suu Kyi party de lawmaker sibagi sarak pina bagi well lak thokre Myanmar ki military court aman Aung San Suu Kyi National League for Democracy NLD party de lawmaker ama song sangnai democratic activist ama sibagi sarak pina bagi rai lak thokre anaga si thangjanamita Al Jazeera na aikre November da fakiba NLD ki phio ziar thobuleba kasigi counter terrorism law adugi Makada maral sibagi damak sibagi jarak pina nabigi wel takre aina Jaran Singh adudagi thokpa Stalman Singh aman palladuna media outlet aduna haike sagnaraba democratic activist so men you mayamna ko jemi haragi hena khangnaba adubasu chamana basirak adusu piki airi aina statement aduna makhata ke makatarakpa atopa pau amadana Yemen jail gi mathakta chatharakpa air strike ta yamdrabada Mioi humpudra sikre Yemen ki matam sana sa tarakliba conflict ta ngarang irai numita angak pamawda ingsa hengalak ki bada jail amagi mathakta sa tarakba airstrike amada jamrabda Mioi humpudra hatkre amasung tongan ba bomb attack sing ki thawdok amda jamrabda angang amaga su sikre Present attack adudagi attack akai mrakta tadu leiba asi baksang chot patto jungai oiraba video footage ama audi rebels na thadolake audi rebels sing awang tangba mayulam sada da leiba jail adugi building sing adu ningkai kre Atau batagdok amada hiana karom da satharaga houre da kauba hithangpam city adu da Saudi na lusingba coalition na sathabi air strike na telecommunications facility amada panbada anakpada sanava angang sing sikri ana save the children airi angang sing adu misal attack satharbu phatam da anak fada football sanapung amada sanadun leibani aina save the children aike aranba injection kapadagi anaba sire Madhya Pradesh ki Khandwa district da Mioi amada aranba injection kaptuna sian bagi damak Hobby Pwede ki Dr. Amafare and of listening as he phone dogre. Cindy Colony the clinic Amasalaiba Tifak
Biswakarma Irai Numita Fare and a city superintendent of police Lalit Gatren Ike. Tamari Mamang the injection to Kaki Nigitung the Sikibala Lomba Amada. Aranban Jackson Amakaki Kidamak to Doctor Adukimek to Wakadama, Tangala Krubagimatung Maki, Clinic Adusu Seltosen Grey Aina, Officer Adunapaugi, Agency PTI the Ike. Arabic the contenting a Siki Maruiba Paukara Asiba Paudam Zariba. Manipur local news YouTube channel namadi Facebook page asidagi yangbiriba punamak pathagasari channel asina tumda kanarabadi subscribe to subscribe to like and share to sukawi kan punamak po amukhana thagasari